Doctor shingna khut tharaba layengbada phaba ngamlaroidaba patient shingna Punsigi Aroiba Matamda Mayoknariba Awa-Cheina sing ado Kharada oirabasu kokhannaba Palliative Care piba Mathou Tai haina Palliative Care Society Imphal PCSI President DE Ksh Manglem na phongdorakli Wafam ase Imam Manipur Heritage Hall na pangthokpa PCSI gi tara suba mapokuman thawram ka mari lainana Dr. Ksh Manglem na phongdokibani PCSI na Indian Medical Association Manipuri State Branch Ima MSB ga khusamnana sinduna pangthokpa thawram aduda mahakna makhatana hai Palliative Care ase kumja Englishing amaga chamapan malemgi mafam kharada tokre India gi oina kumja Englishing amaga chamapan marifutaruk adwaida hodokraba matong Manipura ahanbu oina PCSI ase kumja Englishing anishuna traga manga thangdokhibani Palliative Care hairiba phaba ngamlaroidaba anaba amana maram oiraga Punsigi Aroiba yahif tanga tawraba yoi amana mayoknariba awaba sing ado Kharada oirabasu kokhannaba makhoibo seba tawbiba adupuni Manipur su PCSI ge volunteer singna yum da chatuna miyoi chaniromda Palliative Care Service pikre Directorate of Health Services Manipur so National Health Mission gi makhada Primary Health Center amadi Wellness Center sing su Palliative Care ase pinaba thawrang laukhallakliba ase yamna phaba khongthang amani Siza Hospital da hangliba Palliative Care Unit asidage miyamna Palliative Care ge khudongchaba ase lawbiu haina su mahangna makha take Palliative Care gi founder se Dr. Cecily Saunders haina hai Mana yam thawayawna anaba mising se sumai tawduna phabang amaroidaba mioi singse aroiba punsigi mikup singsta akoigi anaye yawrakpasi pothanaba care khara lobiu haiba anaba phaba adudagi akoigi khutsa lengba ngamdaba ising chetpa ngamdaba amangba yekhatpa adagi khangba ngamdaba anaba yawna sigumba anaba ko ngawba adudagi wakhal nungsuk nungyanaba Sigumasi mayam ama leirakpase masi khitang pothanaba haidana akoi caregivers akoga moigi seba tawbiba khara changyeraga moibu khitang nungai hanbani Thawram aduda saruk yakhiba Ima MSB gi President Dr. RK Lenin na hai Malemda hingliba mipum khudingmak tongan ba punsigi tangka kaya da health ki oiba mateng kaya ama Mathou Tai Dr. Singh gi apambade anaba khudingmak kokhallaga Nadaba mi oina leibadudi adubu karigumba tanja kharada khut tharaba anaba kharasu adumak leide miyoi ama hekta da kanba ngamlaroidaba anaba amana maram oiraga punsigi aroiba matam yaurakpada mayoknariba Awa-Cheina sing ase kharada oirabasu kokhallaga nungaina punsi lomkhinaba Palliative Care ase pibane Palliative Care ase pibada mipum khudingmakna saruk yasi hainasu Dr. RK Lenin na makatake Mangzin thana akhoi na pamjabadi laina khudingmaksi chap chana kokhalaga nadaba mi oina lehenbadu akhoi pamjabani adubu kariguma tanja kharadadi akhoi na honaba yaba honaraga su khut tharaba naba kharade dumak lai angang oibe yai naha oibe yai ahal oibe yai ayamana ahal singda oi hairiba ahal singse akhoi na hundo adra makoi gi punsida makoi na kathomba thabak mayamsi akhoi na karimita ubiraroidra makoi na aroiba matamda khajiktang nungsa sor phajana holaga ingna tapna akhoi gi malem se thadokhibade akhoi pamdabra Masi akhoi khudingmakta su thokpa yaba pot amani asiguma tanjada akhoi pura phanba ngamdragasu makhoi gi awaba anaba saina saitheng tumba yadaba asina singba kharadang akhoi na kohanba ngamagadi akhoi punsi nungsangna akhoi gi khoyatu sina akhoi malem si thadokpa ngamgadoribani asigumba layeng pathap sigo akhoi na Palliative Care haina aroibagi khoi layeng haina akhoi na laujabani